ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ NBSꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯕꯒꯤ ꯄꯣꯠꯁꯦꯝ ꯂꯥꯏꯔꯤꯛ ꯄꯥꯏꯕꯤ ꯏꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯤꯡ ꯂꯩꯐꯝꯗꯤ ꯍꯥꯏꯖꯔꯣꯏꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯏꯈꯥꯗ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯩ ꯃꯥꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯗ ꯑꯩꯅ BA 3rd semester ꯀꯥꯏ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯏꯃꯥꯒ ꯑꯩꯒ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯁꯤꯒ ꯈꯛꯇ ꯌꯨꯝꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗꯔꯥ ꯏꯄ꯭ꯋꯥ ꯑꯁꯤꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯗ ꯏꯄ꯭ꯋꯥ ꯑꯁꯤ ꯃꯁꯥꯗ ꯏꯁꯣꯔ ꯁꯥꯐꯣꯡꯂꯛꯈꯤ ꯏꯄ꯭ꯋꯥ ꯑꯁꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩ ꯁꯦꯟ ꯌꯣꯁꯦꯞ ꯁ꯭ꯀꯨꯜꯒꯤ ꯇꯣꯄꯔꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯁꯥꯐꯣꯡꯕꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯀꯌꯥ ꯉꯝꯁꯤꯜꯂꯛꯈꯤꯗ꯭ꯔꯤ ꯂꯥꯏꯒꯤ ꯂꯥꯏꯔꯣꯜ ꯀꯌꯥ ꯊꯤꯕ ꯆꯠꯂꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕꯗ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯃꯅꯤꯡ ꯃꯃꯥꯡ ꯁꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏ ꯏꯁꯣꯔꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄꯗ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜꯗꯁꯨ ꯌꯧꯈꯤ ꯁꯦꯔꯧꯗꯁꯨ ꯆꯠꯂꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯥꯏꯐꯝ ꯀꯌꯥ ꯀꯣꯡꯕꯒꯤ ꯄꯨꯔꯨꯛ ꯁꯧꯕꯤ ꯑꯇꯩ ꯀꯌꯥ ꯑꯃꯁꯨ ꯆꯠꯈꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯕ ꯑꯉꯥꯡ ꯑꯣꯏꯅ ꯍꯧꯔꯛꯄꯅ ꯏꯃꯥꯅ ꯏꯁꯣꯔꯒꯤ ꯂꯥꯏꯃꯤꯠ ꯎꯕꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯝꯕꯤꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯛꯄꯗꯨꯗ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪꯁꯦ ꯁꯥꯔꯒ ꯏꯄ꯭ꯋꯥꯕꯨꯅ ꯍꯥꯟꯅꯒꯨꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯁꯥꯁꯦ ꯍꯦꯛꯇ ꯅꯥꯏ ꯃꯃꯤꯠꯇ ꯑꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯎꯏ ꯃꯉꯣꯟꯗ ꯍꯦꯛꯇ ꯀꯤꯍꯜꯂꯛꯄ ꯂꯛꯅꯔꯛꯄ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤ ꯃꯍꯥꯛꯁꯤ ꯂꯥꯛꯅ ꯐꯅꯕꯁꯨ ꯌꯥꯝꯅ ꯋꯥꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯏꯁꯣꯔꯒꯤ ꯂꯥꯏꯃꯤꯠ ꯎꯕꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤꯁꯦ ꯅꯝꯁꯤꯟꯈꯤꯁꯤ ꯍꯌꯦꯡꯋꯥꯏ ꯏꯄ꯭ꯋꯥꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯎꯔꯛꯂꯕꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯈꯤꯁꯤ ꯍꯥꯏꯗꯅ ꯌꯥꯝ ꯇꯥꯟꯅꯖꯩ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯧꯗꯥꯡ ꯄꯨꯕꯗꯨꯅ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯍꯦꯜꯂꯛꯄꯅ ꯃꯍꯥꯛ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯤꯟꯖꯥꯛꯁꯨ ꯑꯃꯠꯇ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯁꯥ ꯉꯥ ꯆꯥꯅꯤꯡꯕꯗ ꯆꯥꯁꯤꯜꯂꯨꯔꯕꯁꯨ ꯃꯁꯥꯁꯦ ꯍꯦꯛꯇ ꯍꯧꯒꯠꯄ ꯉꯝꯗꯅ ꯅꯥꯗꯨꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯏ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯗꯤ ꯃꯥꯅꯁꯨ ꯈꯔ ꯂꯩꯔꯒ ꯏꯁꯣꯔꯒꯤ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯒ ꯇꯝꯂꯒꯦ ꯍꯥꯏꯗꯅ ꯆꯍꯤ ꯑꯃꯁꯤ ꯑꯗꯨꯝ ꯇꯝꯈꯤꯗ꯭ꯔꯦ ꯆꯍꯤ ꯑꯃꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯃꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯤ ꯀꯌꯥ ꯆꯥꯡꯌꯦꯡ ꯇꯧꯔꯛꯈꯤ ꯑꯗꯨꯅ ꯑꯀꯤꯕꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ 이마가 이부하가는 이소리 아둠나 거기서 쌀링아이다 아이나 콜레지 살락라가 윰데 이톰도 라이바 마탐다 아야마니 마코이나 쌍잉 떠럭히버도 아이수 윰니나 이바시 가야 기간디 아두고 마코이나 떠럭도 이바 쌍잉 마얌도디 얌나 기바 하이버도 오이키 아이나 수망다 둡갓링아이다 통실득이 미 영락보기 사움 아둠 눈띠기 팡 아두가 이마가 이부하가나 할락라가 이부하는 이소리 상랜드 갓리바 당상도 빠이레가 용만웅덕이 단토라칸 아두가 아기이브도 바라칸 이부하수 앙앙 오이바니 마탐누다 이소르 사퐁라바수 라이 파타바 붓브레 타질락바시 다이나바 하이티 아두기니 마학나 이소르기 당상도 빠이레가 거이탄 다너리바시 이부하나수 아둠 하이 마기 마미타디 아둠 우이 아두가 마학수 야암나 기자이 하이다나 아이코이기 라이락다 액시덴 톡라가 시바 미수 람타 탕제 누미따디 라이락투다 아둠 코이셔 샷라가 라이 하이드나 마시 얌나 기자이나 아둠막 하이 이몽다 마코이기 쌍잉시 로이바 나이디 눅티기 라이카이기 이니야마 라카니 아이코이 미 아마타 라이다바 마탐다 마디 아둠 짱키 하이드나 юм탕나바 미나수 우하우 마도 노이 레이팅아이다 헥텔라 이도 마수나 코이기 라이상다 라이 코이럼바 락 이브라 카리노 칸디 아이ग나 юм탕나바나 타막푸수 카야 아이네 라이리바 카시 아이 톰타툼 이파디 마학 라이밋 우바데기 야암나 기자이 하이드나 이마가 클래스 10 카바 파우 투미네 아이기 카드니 헤나 아키바 카야 카야니 타우르키바도 아이나 tumningayda electric light ki switch se adum tekta sanaba makhosu adum tai kina adum tumminna lai ima haina fawbo kaw ngamdi adubu iwana thangsangdo pairiga koitan adumak tan thoki nongmasu phiandagi phise loina mina langtharak pawdumna langtharak pusu yauki
ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯕꯒꯤ ꯇꯦꯕꯜ ꯃꯈꯥ ꯑꯁꯤꯗ ꯃꯤꯅ ꯄꯣꯠ ꯆꯩ ꯊꯤꯕꯒꯤ ꯃꯑꯣꯡꯗ ꯀꯣꯏꯑꯣꯠ ꯑꯣꯠꯄꯒꯨꯝꯅꯁꯨ ꯑꯗꯨꯃꯛ ꯃꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯃꯁꯨ ꯏꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯏꯃꯥꯒꯤ ꯃꯁꯥꯁꯤ ꯃꯤꯅ ꯅꯝꯁꯤꯟꯕꯒꯨꯝ ꯅꯝꯁꯤꯜꯂꯛꯈꯤ꯫ ꯀꯅꯥꯁꯨ ꯀꯧꯕ ꯉꯝꯗ, ꯃꯈꯣꯜꯁꯨ ꯆꯦꯛ ꯅꯣꯛꯊꯣꯛꯄꯁꯨ ꯉꯝꯗ, ꯑꯗꯨꯒ ꯃꯁꯥꯁꯤ ꯂꯦꯡꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯥꯁꯤ ꯂꯩ ꯍꯥꯏ꯫ ꯑꯗꯨꯁꯨ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯕꯗꯅꯤ ꯇꯧꯔꯛꯂꯤꯕꯗꯨ꯫ ꯏꯃꯥꯅ ꯏꯁꯣꯔ ꯃꯌꯥꯝꯁꯤ ꯊꯃꯣꯏꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯍꯥꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯒꯤ ꯃꯃꯥꯏꯗ ꯃꯤꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯒꯤ ꯃꯑꯣꯡꯗ ꯁꯥꯐꯨ ꯀꯟꯅ ꯇꯨꯝꯂꯤꯕꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯊꯥꯔꯛꯇꯅ ꯏꯃꯥꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗꯁꯨ ꯏꯃꯥꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯏꯄ꯭ꯋꯥꯅ ꯀꯧꯕ꯭ꯔꯨ ꯏꯄꯥꯒꯤ ꯆꯤꯡꯗꯣꯜꯗ ꯀꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯨꯔꯕꯗꯤ ꯃꯁꯤ ꯈꯔ ꯐꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯕꯨꯡ ꯏꯃꯥꯒꯤ ꯃꯅꯝ ꯃꯈꯣꯏꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯔꯨꯞꯀ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯔꯒ ꯃꯤ 30ꯃꯨꯛ ꯃꯈꯣꯏꯁꯨ ꯀꯧꯕ꯭ꯔꯨꯗ ꯀꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯗꯤ ꯌꯨꯝꯗ ꯏꯇꯣꯝꯇ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤꯅ ꯑꯕꯣꯛꯀ ꯂꯩꯍꯧꯏ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯊꯣꯛꯂꯕꯗꯤ ꯏꯁꯣꯔꯒꯤ ꯗꯨꯞ ꯀꯠꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩ ꯂꯩꯍꯧꯔꯣꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯉꯩꯗꯅꯤ ꯑꯀꯤꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯔꯛꯈ꯭ꯔꯤꯕꯗꯨ꯫ ꯑꯩꯗꯤ ꯇꯨꯝꯕꯁꯤ ꯃꯥꯏꯁꯦ ꯐꯛꯂꯥꯡꯂꯣꯝꯗ ꯁꯨꯡꯑꯣꯟ ꯑꯣꯟꯁꯤꯟꯗꯦ, ꯑꯗꯨꯝ ꯐꯃꯥꯡ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯐꯛꯂꯥꯡꯂꯣꯝꯗ ꯍꯦꯛ ꯑꯣꯟꯁꯤꯟꯕꯒ ꯑꯩꯒꯤ ꯐꯃꯥꯡꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯝꯁꯤ ꯑꯗꯨꯝ ꯐꯪꯏ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯗꯨꯝ ꯍꯧꯔꯛꯇꯣꯏꯅꯤ, ꯃꯤꯅ ꯂꯥꯏꯔꯤꯛ ꯐꯥꯛꯊꯣꯛꯂꯒ ꯄꯥꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯛꯄꯗꯣ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯃꯛ ꯃꯇꯧꯏ꯫ ꯑꯀꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯈꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯅ ꯑꯀꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯂꯤꯕꯗ ꯏꯄ꯭ꯋꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯏꯅꯦꯗꯣ ꯃꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯔꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯃꯤ ꯈꯠꯅꯍꯟꯕ ꯑꯗꯨꯒ ꯃꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝꯁꯤ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯗ ꯑꯣꯟꯁꯤꯜꯂꯛꯈꯤꯅꯤ ꯍꯥꯏꯗꯅ ꯏꯄ꯭ꯋꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏ꯫ ꯏꯄ꯭ꯋꯥꯅ ꯀꯧꯕ꯭ꯔꯨ ꯀꯥꯔꯨꯗꯨꯅ ꯏꯁꯣꯔ ꯈꯨꯔꯨꯝꯂꯨꯕꯗ ꯏꯄꯥꯅ ꯂꯥꯏꯒꯤ ꯍꯤꯔꯝ ꯈꯔ ꯑꯃꯁꯨ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯅ ꯀꯅꯥꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯟꯅ ꯇꯧꯔꯛꯇꯅꯕ ꯂꯥꯏꯔꯝꯗꯣ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜꯗ ꯇꯨꯝꯂꯤꯉꯩꯗ ꯃꯪꯂꯥꯟꯗ ꯇꯥꯛꯄꯤꯔꯝꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯤꯒꯤ ꯆꯥꯡꯌꯦꯡ ꯊꯥꯖꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯐꯥꯎꯔꯔꯣꯏ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯏꯄ꯭ꯋꯥ ꯅꯨꯄꯥꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯉꯥꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ ꯍꯥꯏꯕꯗ ꯏꯄ꯭ꯋꯥꯅ ꯑꯗꯨꯗꯤ ꯏꯅꯦꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯊꯋꯥꯏ ꯃꯤ ꯀꯧꯊꯣꯛꯂꯒ ꯁꯥꯟꯅꯕꯅꯤ, ꯑꯗꯨꯒ ꯏꯆꯦ ꯅꯉꯣꯟꯗ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯍꯟꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯁꯤ ꯑꯁꯤꯕ ꯃꯤꯒꯨꯝꯅ ꯇꯨꯝꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯍꯣꯏ, ꯇꯨꯝꯁꯨ ꯇꯨꯝꯃꯤ ꯑꯕꯣꯛꯇꯨ꯫ ꯑꯩꯅ ꯀꯧꯕꯗꯨ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯗꯦ, ꯑꯗꯨꯝ ꯑꯁꯤꯕ ꯃꯤꯒꯤ ꯃꯑꯣꯡꯗ ꯇꯨꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯕꯒꯤ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯒꯩ ꯇꯨꯝꯂꯤꯕꯣꯏ ꯈꯟꯕꯅꯤ꯫ ꯑꯕꯣꯛꯀꯤ ꯊꯋꯥꯏ ꯃꯤꯕꯨꯁꯨ ꯀꯧꯊꯣꯛꯄ ꯉꯝꯗꯅꯕ ꯇꯧꯈ꯭ꯔꯦ꯫ ꯑꯕꯣꯛꯇꯨ ꯍꯧꯖꯤꯛ 2024 ꯑꯁꯤ ꯐꯥꯎꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯤꯡꯂꯤ꯫ ꯑꯁꯨꯝꯅ ꯏꯁꯣꯔꯒꯤ ꯂꯣꯏꯅꯃꯛ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯏꯄ꯭ꯋꯥꯗꯒꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯁꯪꯂꯦꯟꯗꯨꯗ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯀꯤ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯨꯛ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯏꯄ꯭ꯋꯥꯁꯨ ꯂꯥꯏꯃꯤꯠ ꯎꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯑꯃꯨꯛ ꯇꯝꯊꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ BA ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯅꯦ ꯂꯥꯏꯔꯤꯛ ꯄꯥꯏꯔꯒ ꯆꯥꯡꯌꯦꯡ ꯇꯧꯔꯛꯈꯤꯕꯗꯨꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯂꯩꯈꯤꯗꯕꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯀꯣꯟꯅ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯇꯦꯁ ꯔꯤꯖꯜ ꯂꯥꯛꯄꯗ ꯀꯦꯟꯁꯔꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯛꯈꯤ꯫